Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. IDP sing atuba matamda masa-masagi mayumda hanjalhanaba thorang lokhatle haina Governor amadi Chief Secretary na phongdokiba wafam minambani haina K Mega Chandra na phongdorakli. MU da ojanupa anine henjilma mawong chathaki haiba isu asi nakal amaromda uhanaba honabada mahairoi shingbu khulai oina sizinabani haina musuna phongdorakli. Bandh Manungda Policeta Khut Thakhibani Haiba Arambai Tengolgi Thoumi Taruk Police na Fakre. Pausang na pijari. IDP sing atuba matamda masa-masagi mayumda hanjil hanaba thorang lokhatle haina Governor amadi Chief Secretary na phongdokiba wafam minambani haina K Mega Chandra na phongdorakli. Lamdam asida ing kumja lisingani kulhumdoigi me ahumdagi hauduna thokiba irang asina maram oiduna hauzik relief camp singda changjafam lauduna leriba IDP sing PR lengaki maikedegi atuba matamda masa-masagi mayumda hanjil hanaba thorang lokhatle haina Governor Ajay Kumar Valla amadi Chief Secretary PK Singh na phongdokiba wafam sing adu minamani lengak na lokhalaliba thorangda IDP sing masa-masagi mayumda hanjil hanbagi wafam yaudri haina MPCC ki President K Mega Chandra na phongdok Wafam asi ngasi K Mega Chandra na luchingdona Congress ki team amana hauzik phobalada sagaliba prefabricated house ki phibam yengsin khibaga lunena phongdokibani mahakna makhatana phongdokibada prefabricated house sabagi thabak asi mari lenaba DC amadi Manipur Police Housing Corporation na paibani ahan batangka ki oina lupa crore amaga lakh taramanga ga lising taranipan kaithokre adubu thabakti khumang chawsinbagi mami tadri haiki mahakna makhatana phongdokibada lengaki maiketegi hauzik lanjenaраktana relief camp sing de leriba IDP sing ahan bigi oina chahi asigi July anirak subagi oina October amadi ahum suba tangkaki oina December thada masa-masagi mayumda hanjil hanaba hotnagani haina PR lengaki maiketegi phongdor khiba lekre adubu hauzik relief camp sing de leriba IDP sing masa-masagi mayumda hanjil hanbagi wafamdi oiramdre khara safagadaba mafam sing da leiba IDP sing na masa-masagi yumda hanjil ba aduga ataina prefabricated housing da lehenaba sinba oiramle lamdam asida thokliba lal asi ngasi ga thana numit chatreka humdra taruk sukre adubu center amadi state asigi PR lengakna IDP sing da chap chaba thazaba ama piba ngamdre haba wafam kaya phangdokhi MU da ojanupa anina henjinba mong chathaki haiba isu asi nakal amaromda uhanaba honabada mahiru shingbu khulai oina sizinabani haina musuna phongdorakli Tha asigi marida Manipur University na loba B.Ed exam hoba numita mahairoi singna exam tharingai da flying squad ki oza ahum nupa ani nupi ama laklaga makhoigi maraktagi oza nupa anina mahairoi singda check tobada henjin mamong chathaki haiba isu asi nakal amaromda uhana bohona bada mahairoi singbu khulai oina sizinabani haina Manipur University Students Union musugi president Nongthombam Suras na phongdokre Wafam asingasi MU gi campus manungda leiba musugi office ta pangtokiba paugi mifam amada Nongthombam Suras na pawmi singda phongdokibani mahakna makhatana hai thodok asi yamna laibak thibani masida makhatana chatharabadi maduda January basing adu afaba oiroi isu asi nakal amoromda puna hona biganu thodok asigi asengba achumba adu fangnanaba pungna hona minasi thodok adugi matangda khoisaungna raba mahairoi singna numit adumaki numidang pung taruk taba matamda musuda application pisin Laki loinana musugi executive single solution purakna bakhanaki numit adu thengmana amadi office hour matam loikhibana masina maram oiraga mahiroi kharana pikhalagliba wakat adu deans of students ta pukhatpa ngamkhide mathangi numit July manga thangza numit ki kanglen gi suti oirabasu mari lenaba officers sing kauduna amadi mahiroi sing adu su yauna punna phaminaraga mahiroi singe wakat adu takhi haidi Bandh Manungda Manipur Police ki officer amadi police personnel singda Khut thaduna fukibagi thodokta mapung oina chenaba Arambai Tengol gi member taruk police na fare Bisnupur district ta chatakiba Bandh Manungda Manipur Police ki officer amadi police personnel singda Khut thaduna fukibagi thodokta mapung oina chenaba Arambai Tengol gi member taruk Manipur Police ki kangbuna ngarang fare hari thodok asigi matangda police tagi phangba paugi matung inna Farba Miyoi Sing Adu Imphal West District ki Govin Gram Awang Laikai dagi
Laistram Sanahal Eli Sana Chahi Kuntaruk, Laistram Risikan Singh Chahi Kun, Laistram Premchand Elias Kandrang Chahi Taranipan, Kamong Maisnam Laikadigi Sarang Them Rabi Chandra Elias Rabi Chahi Kunipan, Bisnupur District Tera Khongsangbe Ward number 2 Digi Kangbam Nongdomba Singh, Chahi Kulumdoi Amadi, Laurembam Maning Laikadigi Yumnam Janswan Chahi Kuni Thoni Hari. Makoi taruk mamang thagi tang mapanda Bisnupur district chatakiba Bandh Manungda Manipur police ke officer ama amadi Manipur police personnel sing da Khut haduna phukibani faraba sing adugi mathakta wahang pahang chatharisu hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Security na chatarapa operation da KCP PWG gi lami mari fagat pangam khrei Manipur police ki kangmun na ngarang lamdam asigi tongan mamafam sing da chatakiba search operation da lalhalop KCP PWG gi section commander yauna lob adugi lami mari fare hari Police ki pau asin hai ngarang Bisnupur district ki Utlaw area da chatakiba operation da KCP PWG gi section commander ni Haiba uyung pok maning lekai digi Laiton Jam Ramakanta Maitai LS Bothei chahi kunthra mari amadi lob adugi lanmi Tendongyan Maya lekai digi Thongam Herojit Singh chahi kunthra mari fagat kibani hari Makhoi ani wahang pawang chathabada lob adugi Section Commander Oibaga Lunana Mahaki Command Makada Lupki member Taramanga Lay Lunana Makoina Nambol area the Leba General Public Amadi Businessman Sing the Gisel Kabigi Tabak Chatai Habisu Kambangam Le Hari Makata na Chatakiba search operation da Moirang Okshungbung Ward number Taramatoi the Gisu Lalolub Asigi Lami Amasu Fare Hari Farba Lami Aduna Thobal Laisang Tem Thodam Mamang Laikadigi Thodam Santosh Singh Allies Hentoiba Chahi Kulumdoi Kawi Magwandagi mobile phone ama Aadhaar card amasu fagat pangam le hari Atopa thodok amadana ngarang Imphal North AOC gi Kekropat manak tagisu lalhalub asimaki lami amasu fare hari Farba miyoi aduna Khagempalli panthak tagi Potsangbom Jit Maitai Allies Nurjit Sahi Yankhai manga Kawi Magwandagi su mobile phone ama sell oina lupa chamasu fagat le hari Chahi tara helaba diesel gi gari sing amadi chahi tara manga helaba petrol gi gari sing da petrol amadi diesel pidabagi warep laukhrai National Capital Region NCR gi manung channel leba district manga yauna Delhi da mapunsi loraba petrol amadi diesel gi gari sing da lakleba November gi tang amadagi thaupi roi hari Hairiba khongthang asi Delhi lenga na chatliba tha asigi amadagi chanaba horagani haina mamangda lauthokibani Adom oinamak miyamgi reaction matung inna athingba asi matam khara komthokibani madugi matung Delhi lenga ki maketigi Commission for Air Quality Management CAQM da haizarakpagi matung inna ngarang CAQM gi pangthokiba mifam amana lenga na piba matamgi matung inna sahi tara helaba diesel gi gari sing amadi sahi tara manga gi mathakta leiraba petrol gi gari sing da petrol amadi diesel pidabagi warep laukhibani masiga lunana NCR gi matung channel leiba Gurugram Faridabad Noida Ghaziabad amasung Sonipat yauna lakliba November amadagi lengana piba matam loraba gari singda thaupi danaba warep asi laukhibani CAQM na lokhatlaliba khongthang asigi matung ina gari sing chahi khangdongnaba thaugi pump singda automated camera system thamgadawri loinana traffic police sing nasu matam helaba gari sing lamida chatanaba thabak lokhalagani hari Delhi gi school singda smart classroom semdaba lupa crore chamapan kaithokrai Delhi lenga ki cabinet mifam nangarang laukiba warep amagi matung ina Delhi da leba school singda smart classroom semnabagi damak lupa crore chamapan kaithokpa amadi National Education Policy 2020 mapung fana thabak ta onthoknabagi warep laukhre hari Cabinet mifam adu loiraba matungda Delhi ki Education Minister Asis Sud na phungdokibada thausil asigi makhada CM Sri gi thaurangi makhada Delhi da leriba school singda smart blackboard listing Aniga Chamrega Nifutaruk Thamlagani. Masida Natana class 9 digi 12 hawagi manungda smart classroom listing Tarani Panga Chamapan Humputaruk Tangkak Naina Sengot Sagatpagi Ayabasu Pikre Hari. Kuki Inpina MLA Singda detect obasi illegal ni Cherak Piba Yai Haina Thado Inpina Fondorakli.
Kuki inpi Manipur gi maikedi numit kharani gi mamangda cherol ama thoktuna state asigi anoba lengak ama semlakpa matamda Kuki zogi mihut oina leriba MLA tara asi karigumba makhal amatada saruk yabe yaroi haina khangan khiba asi illegal ni haina thadau inpi Manipur gi maikedi phangdorakli Thadau inpi na thadorakpa cherol ama na hai Kuki inpi gi mathakta criminal intimidation, criminal conspiracy amasung sedition na chingba singi makhada mihut ki miyamgi mihut sinduna MLA oina leriba singda kihenba amasung mipaiba phahon bagidamak chapchaba action lokhatuna chairak piba yai Kuki inpi Manipur gi makedegi thadau mar paite wifi zau natraga jo phurup ki makhal khudimaki tribe ama hektabu makhoi gi makhada thamba natraga luchingba singda namduna makhoi gi wafam sing ihanabagi thawong chathabam thoktaba amani Kuki inpi Manipur asi Kangpopi district su mapung fana miyamna yaba oide masigi su mathakta jomi gi leiriba MLA sing haibadi Vungjagin Balte amasung LM Khokte Zogi MLA Chinlungthang amasung Margi MLA Ngursanglur Sanati su makhoina humduna pubangamloi maramaduna makhoigi makhada chakadoriba MLA sing asi Kimnyo Haukip Hangsing Paulelal Haukip amasung Lajamang Haukip khaktani haribe MLA ahum asimak Any Kuki tribe habisigi makhada leba ngaktani Kangpopi district ki oina su MLA Nemcha Kipgen amasung How Kholet Kipgen amasung Kuki inpi Manipur gi makhada makhoigi aningba sing adu tohanba oithokloi kanagumba MLA singna any Kuki tribe ki certificate loduna hariba kanglup asigi makhada lehenaba honajaba adudi masagi apamani adubu thadaugi ST certificate pariba MLA singna anobalengak ama semna honarakpada kanagumba amatana piba amasung athingba pibigi hak ama phawba leite maramdi makhoi Kuki nate thadaugi makhada lebani India gi leriba sovereignty apunba natraga democratic ki process asida ayat apan pirak liba khudimak asi logi oiba chapchaba cherak sing pina bathabak paikhatpam thoi thadau haiba phurup asidi any Kuki tribe hariba schedule tribe ki manungda yawba kanglupna khenei ing kumja lising ani taramathoi gi census da miyoi lak aniga lising tarataruk leiribani state asida khundariba chingmi singi manungda su khwaidigi masing yamba kanglup ama oina leirakli thadau miyam gi damak natraga thadau inpi Manipur gi mathakta Kuki inpi Manipur natraga Kuki zogi kanagumba miyoi amatana makhoi gi makhada thamnaba honafam thokte maramsu chade ing kumja lising amaga chamapan marfu mari dagi hoduna Thadau National Council amasung Thadau Tribe Council semdona lakrai Kuki inpi ki makhada amuk phawba leiraktri Kuki inpi Manipur asidi any Kuki tribe ki certificate paiba miyosing khaktani ha oina leirakhibani hainasu makhatarakli Assam Rifles na Sisipurda micham ama yachaina kanduna tamthina purakhibabu JCA na yaningdaba phangdorakli Khuga Battalion de leba contractore suba Assam Rifles ki Major Jatu Krishnan amadi mahakaloina rakhiba persona singna maram taktana Chuchampur gi Tangnum village da leba Genai Twang koba masagi chahi nifutaruk shurba miyoi ama yochaina kanmaga loinana tamthina purakpadagi hospital da laikana khre hari Hairi bathodok asi tha asigi taruk ta thokibani haina Jomi Chief Association JCA na phangdorak pagalona Assam Rifles na chatakiba thawong adubu akan mawong da yaningda basu phangdorakli Jomi Chief Association JCA gi cherol amana hai mara laitaba miyoi amabu sining chita phuraga thadorakiba thawong adu Yamna lujadaba sahing chaba singna chathaba thawongni thodok adu miyoi bagi hakpu khongoinabani Chatharaliba thawong aduna Assam Rifles ki mingchat tihanbaga loinana makhoi gi ka henba thawong adu uthokpani maram aduna thodok adu gi matangda Ministry of Home Affairs amadi Defense Ministry gi maikedagi akanmam iyeng changbaga loinana general officer amadi AR gi personal sing adu gi mathakta disciplinary action amadi criminal action lokhakadabani haina su taksilakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aruibada maruiba pau amuka hana pizari IDP sing athuba matamda masa gi bayumda hanjal hanaba thorang lokhatle haina governor amadi chief secretary na phongdokiba wafam minambani haina kemega chandana phongdorakli MU da Ozanupa anina henjinba mong chathaki haiba isu asi nakal amaromda uhanaba honabada mahiroi shingbu khulai oina sizinabani haina musuna phongdorakli Bandh Manungda Policeta Khut Thakhibani haiba arambai tengol gi Thoumi taruk police na fakhre Matang asida Loyalam E-PAO na namitangi pau bibil lezari
ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ